Manipuri wari pambi senena tabiri bopum namakku amuhana taram noksari ngasi amuk mayam gi ngahak pothana na bagidamak anauba Manipuri horror story amakak puduna laksari horror story sige maming thawaina nairakpa horror story sige writer Kundongbam Zenit hawjik taminarasi mayam gi ngahak pothana na bagidamak puduna laksari ba anauba horror story thawaina nairakpa hai nang silani subu yabuwa nati ko kana amata da khangan ba yaba nati nanga aiga khaktang khangnari basina loirabani ko aina hari basi yaw nangi tungi punsida kananga dauri bani ne sa ai imaluk khrabi aduga ai khaktang ga leibada sarna ingonda sinabiri ba thabakse ai pangthokpa ngamdau mande sar hai tumi layune nang natana atopa kana amatana thabakse pangthokpa ngamloi khangbadagi nangonda hairibani ne hawjikti praja sisu yamna singlabani ne selna bot kagani haibado hawjikti leidrabani ne seldi lauthokini boti aronbani na magi piningba mafamda pigini aduna hawjikti sympathy bot haina ne minungsida bot homdaba yadabani ne miyoibagi migi minungsi haibase selna hekta lupa lising manga tara piraga hekta laiba fangba natene aduna nang aina hairiba thabakse masi matang pangthokdaba yadabani ko minong soktananaba aina loina plan do yadabani aduga wafum se kanata su haiba yate yes ayang pung mapal namidang pung mapal khangledana ai yumda lairoi meeting mafumda laigani matamaduda awanglam thangba mi kaya sangnadaba maninglam thangba yumgine maninglam thangba saruk ke ahang saruk se masida tananaba nangna langsilakadawa ko adugi yamna kuna khonglei thona nahak nanthok ke gadaba sar amuktang ga khanthabiyuda aikoi yumda miro leijade imaga ai khaktang ga leijabani sar gi damakta bota aina khara langjari base masina tana ai ahen ba thawak taw haina takpi ganu sar kaigumba soirabadi aina kaigumba laibak thiduna miyam gi khutta ta kheba natragana police no fadur jenda laikhrabadi ima do matom yamna wargani sar yargadi thabakse atopa kanagumba amada sinabiyune sar hai tumi layune aina hairi base khanba yaba makai khallaga nangonda hairi bani ne wase ani sonba yaba nate se 50,000 sida laire masipai silo aina hek bot karabadi ne nangi thabak amadi soidrabani ko sina ayengi thabak ke advance ni thabak to mai pak no pangthoklabadi sina loiba nate 20,000 amaga hablakini ko yari ko se aduga potuna ne sida laire mase bin hek satoklaga nahak na tak aigi yene kha sida langsilakadawa khangledana yam section satkadawa ni potche yam no mamal leiba yam tangbu poni ko yam wana lauthokrajani khangledana okay good night Romesh to masana yaningdana ningsing khul kendragi handakta nauna thorokleba candidate Ranjitna mangonda chauraba polmama happy rakli Romesh Ranjit ki handaki lakadoriba election asigi Ranjit ki damakta hard worker oiba mahaki arona thupumba mahakna laik laisu khara hairubana Ranjit na yamna thajajaba misat amakhakni adubu Romesh maga khaktang leijabani phiba maduda Romesh na kaigumba kudong thiba thokrabadi mamagi damak halubada asigumba kahenba election gi machat sing asida yaujaning davani adubu intending candidate Ranjit ke akan pressure da Romesh mana haibado yakre numidang pung mapan taramuk tarakpa adoida Romesh na gari masa ama thauduna laklaga Ranjit ki awanglam thangba yumgi maninglam thangba saruk ki ahangba saruk tuda mahaki khawdagi bomado laukhokuna langsinanabagi damak pin satlaga langsinge hek tawrakpada khangaudana bomado pokhairakpadagi laibak thiduna Romesh mafam adumaktada bomna panduna yamna sathiba phibamda khudakta mafam adumaktada mahak thawai thare Romesh ki thawaina mahaki haksang ado thadoklamduna mahaki haksang ado machet saikhaina
ꯄꯤꯅꯥꯏ ꯄꯨꯇꯩ ꯇꯩꯔꯗꯨꯅ ꯇꯥꯔꯤꯕꯗꯣ ꯎꯕꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨꯅ ꯀꯞꯆꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯟꯅ ꯀꯞꯄꯦ ꯍꯥꯏꯕꯗꯨ ꯉꯥꯏ ꯀꯅꯥꯃꯠꯇꯅꯗꯤ ꯇꯥꯕꯤꯗꯦ ꯄꯥꯎꯗꯣ ꯇꯥꯕꯗꯒꯤ ꯀꯦꯟꯗꯤꯗꯦꯠ ꯔꯟꯖꯤꯠꯁꯨ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯂꯥꯛꯈꯤ ꯑꯗꯨꯒ ꯄꯨꯂꯤꯁꯁꯤꯡꯁꯨ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯂꯥꯛꯈꯤ ꯈꯨꯗꯛꯇ ꯄꯥꯎꯃꯤ ꯇꯤꯝ ꯑꯃ ꯂꯥꯛꯇꯨꯅ ꯀꯦꯟꯗꯤꯗꯦꯠ ꯔꯟꯖꯤꯠꯇ ꯋꯥ ꯍꯪꯂꯝꯃꯤ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯝꯅ ꯊꯣꯛꯈ꯭ꯔꯤꯕꯅꯣ ꯀꯅꯥꯒꯤ ꯈꯨꯠ ꯑꯣꯏꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯃꯇꯝ ꯑꯗꯨꯗ ꯔꯟꯖꯤꯠꯅ ꯃꯁꯦ ꯃꯍꯥꯛꯀꯤ ꯌꯦꯛꯅꯕ ꯑꯇꯣꯞꯄ ꯀꯦꯟꯗꯤꯗꯦꯠꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯊꯥꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯁꯦ ꯇꯔꯥꯏ ꯇꯔꯥꯏ ꯂꯧꯐꯝ ꯊꯣꯛꯇꯦ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯁꯤꯡꯅꯕꯅꯤ ꯑꯩꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛ ꯂꯥꯛꯄꯅꯤ ꯃꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯀꯅꯥꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯁꯦꯡꯗꯣꯛꯄꯤꯔꯛꯀꯗꯕꯅꯤ ꯉꯁꯤꯗꯤ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯨꯅ ꯑꯩꯍꯥꯛ ꯕꯣꯝꯒꯤ ꯑꯦꯇꯦꯛꯇꯒꯤ ꯍꯤꯡꯍꯧꯔꯦ ꯑꯗꯨꯕꯨ ꯑꯩꯕꯨ ꯍꯥꯠꯄ ꯂꯥꯛꯂꯤꯕ ꯃꯍꯥꯛ ꯑꯗꯨꯗꯤ ꯑꯩꯅ ꯂꯥꯟꯗꯕ ꯑꯣꯏꯕꯅꯤꯅ ꯏꯁꯣꯔꯅ ꯃꯉꯣꯟꯗ ꯗꯟꯗꯤ ꯑꯗꯣ ꯄꯤꯕꯤꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯁꯦ ꯇꯔꯥꯏ ꯇꯔꯥꯏꯗꯤ ꯂꯧꯗꯦ ꯊꯕꯛ ꯑꯁꯦ ꯀꯅꯥꯒꯤ ꯊꯧꯑꯣꯏꯟꯁꯤꯟꯅꯣ ꯍꯥꯏꯕꯗꯣ ꯁꯦꯡꯗꯣꯛꯄꯤꯔꯛꯀꯗꯕꯅꯤ ꯍꯥꯏꯅ ꯄꯥꯎꯃꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯊꯝꯈꯤ ꯃꯗꯣ ꯔꯣꯃꯦꯁꯀꯤ ꯊꯋꯥꯏ ꯑꯗꯨꯅ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯃꯍꯥꯛꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯔꯟꯖꯤꯠꯀꯤ ꯃꯈꯧꯔꯤ ꯆꯞꯂꯝꯃꯤ ꯑꯗꯨꯕꯨ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯕꯒꯨꯝ ꯔꯣꯃꯦꯁꯀꯤ ꯊꯋꯥꯏ ꯑꯗꯨꯅ ꯔꯟꯖꯤꯠꯇ ꯀꯔꯤꯁꯨ ꯁꯣꯛꯂꯨꯕ ꯉꯝꯗ꯭ꯔꯦ ꯃꯍꯥꯛ ꯚꯥꯞ ꯇꯥꯔꯛꯂꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯦ ꯃꯍꯥꯛ ꯁꯨꯞꯅꯒꯤ ꯊꯋꯥꯏ ꯈꯛꯇꯅꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗꯤ ꯃꯆꯦꯠ ꯃꯆꯦꯠ ꯆꯥꯏꯈꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁꯅ ꯂꯧꯈꯠꯂꯒ ꯃꯣꯛꯇ ꯊꯝꯅꯅꯕꯒꯤꯗꯃꯛ ꯄꯨꯈ꯭ꯔꯦ ꯔꯣꯃꯦꯁ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯀꯞꯇꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯍꯥꯟꯅ ꯁꯤꯈ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥꯃꯨꯛꯁꯨ ꯃꯍꯥꯛꯅ ꯊꯦꯡꯅꯖꯩ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯧꯖꯩ ꯀꯅꯥꯃꯠꯇ ꯈꯨꯝꯂꯝꯗꯦ ꯃꯥꯒꯤ ꯃꯊꯧꯒꯤꯗꯃꯛ ꯑꯗꯨꯝ ꯆꯠꯅꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯃꯤꯑꯣꯏ ꯑꯅꯤꯈꯛ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯐꯥꯔꯒ ꯄꯨꯈꯤ ꯃꯍꯥꯛꯄꯨ ꯄꯨꯔꯤꯕꯗꯣ ꯀꯗꯥꯏꯗꯅꯣ ꯍꯪꯕꯗ ꯑꯁꯤꯕ ꯂꯥꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇꯅꯤ ꯇꯥꯛꯄꯤꯔꯝꯃꯤ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯑꯁꯤꯕ ꯂꯥꯏꯅꯤꯡꯊꯧꯅ ꯅꯍꯥꯛ ꯀꯔꯤ ꯄꯥꯝꯃꯤ ꯍꯪꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯔꯣꯃꯦꯁꯅ ꯑꯩꯍꯥꯛꯄꯨ ꯅꯝꯗꯨꯅ ꯑꯁꯤꯕꯒꯤ ꯈꯌꯥꯠꯇ ꯇꯥꯍꯜꯂꯛꯈꯤꯕ ꯀꯦꯟꯗꯤꯗꯦꯠ ꯔꯟꯖꯤꯠꯀꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯃꯤ ꯈꯨꯝꯈꯤ ꯐꯔꯦ ꯑꯗꯨꯗꯤ ꯅꯍꯥꯛꯀꯤ ꯑꯅꯤꯡꯕꯗꯣ ꯄꯥꯡꯊꯣꯛꯂꯨꯔꯣ ꯇꯧꯕꯇꯗꯤ ꯊꯋꯥꯏ ꯅꯪꯅ ꯑꯁꯤꯕꯁꯤꯡꯒ ꯍꯛꯊꯦꯡꯅꯕꯗꯤ ꯌꯥꯗꯦ ꯅꯍꯥꯛꯅ ꯊꯋꯥꯏ ꯄꯥꯟꯗꯕ ꯃꯩ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯃꯌꯥꯝ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯕꯨ ꯀꯤꯍꯟ ꯈꯪꯍꯟꯕꯗꯤ ꯌꯥꯏ ꯑꯗꯨ ꯅꯠꯇꯅ ꯅꯉꯣꯟꯗ ꯑꯍꯦꯟꯕ ꯄꯥꯡꯒꯜ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯔꯛꯈꯤ ꯔꯣꯃꯦꯁꯇꯣ ꯀꯦꯟꯗꯤꯗꯦꯠ ꯔꯟꯖꯤꯠꯀꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯂꯒꯦ ꯃꯇꯥꯒꯨꯝ ꯃꯍꯥꯛꯀꯤ ꯁꯪꯒꯥꯏꯗ ꯂꯥꯛꯈꯤ ꯃꯍꯥꯛꯅ ꯆꯪꯉꯛꯄ ꯃꯇꯝꯗ ꯀꯅꯥ ꯑꯃꯠꯇꯅꯁꯨ ꯃꯍꯥꯛꯄꯨ ꯊꯤꯡꯕꯤꯅꯕ ꯂꯩꯇꯦ ꯈꯥꯔꯤꯕ ꯁꯝꯕꯜ ꯂꯣꯜꯂꯤꯕ ꯊꯣꯡ ꯑꯋꯥꯡꯕ ꯕꯤꯜꯗꯤꯡ ꯃꯉꯣꯟꯗꯗꯤ ꯆꯪꯅꯤꯡꯕ ꯃꯐꯝꯗ ꯍꯦꯛꯇꯃꯛ ꯆꯪꯕ ꯌꯥꯔꯝꯃꯤ ꯔꯣꯃꯦꯁꯀꯤ ꯊꯋꯥꯏ ꯑꯗꯨꯅ ꯔꯟꯖꯤꯠꯀꯤ ꯀꯥ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯔꯣꯃꯦꯁꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯈꯜꯂꯝꯃꯤ ꯈꯨꯗꯛꯇ ꯔꯟꯖꯤꯠꯀꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯐꯣꯟ ꯑꯗꯣ ꯎꯔꯝꯃꯤ ꯑꯁꯤꯕꯒꯤ ꯂꯥꯏꯅꯤꯡꯊꯧꯅ ꯃꯉꯣꯟꯗ ꯊꯋꯥꯏ ꯄꯥꯟꯗꯕ ꯄꯣꯠꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯅ ꯂꯃꯟ ꯈꯨꯝꯕ ꯅꯠꯇ꯭ꯔꯒ ꯃꯤꯕꯨ ꯀꯤꯍꯟꯕ ꯌꯥꯒꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯄꯗꯣ ꯆꯥꯡꯌꯦꯡ ꯑꯣꯏꯅ ꯃꯍꯥꯛꯅ ꯐꯣꯟ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯁꯛꯇꯤꯅ ꯃꯣꯕꯥꯏꯜ ꯑꯗꯨꯗ ꯔꯤꯡ ꯈꯤꯡꯍꯜꯂꯛꯂꯝꯃꯤ ꯀꯦꯟꯗꯤꯗꯦꯠ ꯔꯟꯖꯤꯠꯅ ꯃꯤꯠ ꯁꯤꯡꯕꯣꯏ ꯁꯤꯡꯗꯕꯣꯏ ꯃꯣꯕꯥꯏꯜ ꯑꯗꯣ ꯄꯥꯏꯈꯠꯇꯨꯅ ꯍꯜꯂꯣ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯥꯔ ꯑꯗꯣꯝꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅꯤ ꯌꯨꯝ ꯑꯁꯤꯗ ID ꯑꯃ ꯂꯩꯔꯦ ꯌꯥꯝꯅ ꯊꯨꯅ ꯁꯥꯔ ꯃꯄꯥꯟꯗ ꯊꯣꯛꯄꯤꯔꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗ ꯃꯤꯠ ꯁꯤꯡꯕꯣꯏ ꯁꯤꯡꯗꯕꯣꯏ ꯔꯟꯖꯤꯠꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯁꯤꯡ ꯍꯧꯗꯣꯛꯇꯨꯅ ꯐꯤꯔꯣꯜ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯕ ꯅꯪꯗ꯭ꯔꯤꯉꯩ ꯄꯔꯞ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯂꯦꯛ ꯆꯥꯗꯨꯅ ꯂꯩꯕ ꯅꯍꯥꯔꯣꯜ ꯀꯌꯥ ꯑꯃꯅ ꯃꯈꯣꯏꯕꯨ ꯀꯩꯗꯧꯔꯒꯦ ꯍꯪꯕꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ID ꯂꯩꯔꯦ ꯍꯥꯏꯅ ꯈꯨꯝꯈꯤ ꯃꯌꯥꯝ ꯑꯗꯣ ꯃꯥꯒꯤ ꯊꯣꯛꯄ ꯍꯤꯡꯅꯅꯕ ꯀꯣꯏꯆꯦꯟ ꯆꯦꯟꯅꯈꯤꯔꯝꯃꯤ ꯀꯦꯟꯗꯤꯗꯦꯠ ꯔꯟꯖꯤꯠꯁꯨ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯌꯥꯎꯈꯤꯔꯝꯃꯤ ꯃꯇꯧ ꯑꯗꯣ ꯎꯕꯗ ꯔꯣꯃꯦꯁꯀꯤ ꯊꯋꯥꯏꯅ ꯈꯥꯛꯅ ꯅꯣꯛꯆꯔꯝꯃꯤ ꯃꯊꯪ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅꯤ ꯀꯦꯟꯗꯤꯗꯦꯠ ꯔꯟꯖꯤꯠꯅ ꯃꯤꯇꯤꯡ ꯑꯃ ꯌꯥꯎꯔꯨꯔꯒ ꯃꯁꯥꯗꯣ ꯋꯥꯔꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯄ ꯂꯣꯏꯔꯗꯨꯅ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯂꯛꯈꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒ ꯃꯈꯣꯏꯅꯤ
हेक तुम्थबा हौरपमक्तुदा रोमेशकी थवाई अदुना कादुदा चंगसिलक्लगा कादुदा यानदुना लैरिबा सिलिंग फेल अदो अहनबमक्तदा यामना कन्ना नंबर 3 दा थारक्लमी रंजितना महकी नुपीदा थीना चैरक्लमी करीगी फेन थारक्लिबनो हाइदुना अदुबु महकी नुपीना थादे हाइरबसु महकना थीना अदुमक चैरक्लमी मदाव अदुदा रोमेशकी थवाईना खाकना नोकचरमी अहिंग अदो फेल अदो अमुक मुथत तौबदा रंजित अमसुंग महकी नुपी अदो निंथी नुंगाइना तुमद्रे लोक थुंबनसु लोइरे नोंगालगा मेकानिक सम कौदुना येंहनबदसु अकाइबा करीमता लैरमद्रे मथंगी नुमितकी मीटिंग ददी रंजित अदो वा ngang ngamdre ataw aduda atopa misingna makoigi manakta changba phawbada akiba phawnarami mathangi kumni suba namitki ahingdani romeski thawaina mahakna makoibu chapchana laman kumlage haina khanbu namit adumakni namit ado namidang pung 12 muk tarakpa adoidani Ranjit ka mahaki nupiga ningaitana tumli amatumaktada Ranjit ki masanupagi khonjelda makadagi ima haina kaurakhi makoi nikap thorakhi karigino nasanupana kauribase haiduna Ranjitna mahaki nupibu mapanda thoklunanaba hairakhi nupi aduna mapanda hek thokkibaga Romesh ki thawaina ado pongchetna lonsille matamadumaktada ka manung aduda ngalamba mayro putlauna mutatkirami jito khoidong saugalami ngasi nongmani ni se hingahing se nungmaina tumba chaba na tei sa da budu da masado yamna sokthare meeting afam da wangang busungamdre lokna marol ama thungbane haiduna khoido wodo saugatna mahaki mobile ado lokoptuna mobile gi torch light ado kablak lami mobile torch light ado het kablak pada thongjil maya da mi ama mami oi sami oi leptuna leibado mahangna urami khangprek khanglami mahangna mahaki nupi ado oirboy ningduna kethabi kaidorino duda ha kaidorino khanglakami karimata khumlaklamde prap Ranjitna tangkol lagi kumtharakna mahaki mobile ado kaidorino nangbo haiduna nakna changsilaklaga mobile gi torch light ado mamai da kapsilakpadadi amna yeng haidraba akibagi masak phanglaba misak ama mahakna khangu ubadudadi mahak hoima haina lauraga Ranjit to mapanda senthoroklami amamba marak aduda mobile torch light aduna uboy udaboy kabla duna sentharakpada mabuk akang badura anglamda lumba hen khibana dalangi istiar aduda onthaраklami jito mathaktagi ontharakpagi chaina khol aduna aktang gyan mang khiduna daimaida taduna lerami mahaki yumda ahing yarek nanaba thamba naha kaya do changsalakduna pudakta mahakpu hospital tamna ukhalaklami gari ado leptana sumak thorakpana chinglambi oina tawba asuppa mafam ama yorku matam adumaktada sorokki mayai chapchana miyoi ama leptuna leiramkhi miyoi ado handoknanaba gari horn kanna khonglabasu miyoi ado suwan handoktana leptuna adumak leikhi candidate Ranjit pu pukhalakliba naharol sing aduna mira laira khangde ekdam khomgairamlo thengaba hingasidabu kanana sorok maya da lepna bano aibadagi driver aduna kanna speed ta thoraga miyoi do khomgairamlaga thoraklami kanano mira laira sijauro haiduna gari ado kanna thorakpada matek thara thorakabagi matungda gari ado amuk khanglep lep khre gari ado start au haiba yakidre makoi ani hum ado makada kumtharakhi aduga kadaida yadribano haiduna makoigi mobile torch light na singmado kap tuna koyeng yenglami amadumaktada jitpu pukhalakpada yorokpana hamana akoi sar leramdre hairakpada mayamado pungak gari manung adu yengbada Ranjit ado gari manung da yoramdre koisu ahing adu tawpam khangdraduna yumda leihauba ahenba miyoi khra mafum aduda laknanaba kaurami anganba lemsing thamduna ahing aduda mayam changduna candidate Ranjit pu koiti thirami thiba yaba thiraba matungda paniyamna sangna salaga
labuk mayai da laiba nga yokpa pham amagi pukhi amada Ranjit ki hachang ado tauduna leirambado thengnarakhi somdana khudakta asibagi laining thaugi mioi sing laktuna Ranjit ki thawai amadi Romesh ki thawai adubu haduna pukhi aduga asiba laining thaugi manakta thamladuna hairakhi Ranjit nahakna mioi bagi punsibu kaisu leitana ki bot kana nama khekki wakhalda miyam gi minungsi sympathy bot phangnana bagi damakta nahakna Romesh pu khulai oina sirinakhi selna laiki ga siraba matungda su nahakna mahakpu maral kaya sibikhi madugi mahaina Romesh ki thawaina nahakki thawai bu amuk aina lauruna batharakpani haujikti nakhoi ani lambi tongan tongan chatnaragani Ranjit ki mina hatpa thawai oirabasu mahakna aranba phattaba thabak tawrabagi mina hatkhiba oibanina mahakki thawai se miram lenda amuk hanbadi yagani adubu mi oina poklubadi yararoi mahak shagi kanglupta kai oina amuk pokluragani aduga Romesh ki thawai di mahakki maral karisu laitana siba oijarabasu mina phattaba thabak taunanaba insinbada yarubagi damak mahaksu phattaba singda challe aduna mahak aigi sida matam khara leiraga asibagi thabak ingkhangda mateng pangnabagi damak aihakki sida matam khara leiragani madugi matungda mahak mi oina amuk hanna pokpadi yararoi mahak taibang panda amuk handuna taibang mioibaga nakna laiminarunabagi damak ucek sembang haiba seklado amuk onduna mioibagi manakta lairuragadabani asumna asiba laigi laining thauna bisarase loiraba matungda Ranjit chu agi kanglupta kaigi mapukta amuk pokre aduga Romesh ki thawai aduna asiba laining thau mahakki thabak ingkhangda mateng pangnabagi damak mahakki mapok ama amuk ngaiba oina laihori